Security na pairagasu sinakaitel maikaidan nongmai kapna baleptri ringui horai kafung da Kuki militants na nongmai kapsilakpada NBG manga sokle Central Security Forces na combing operation chathakraba matung numit kharanigi manung da khulai matik chana paiba Kuki militants na ngasi yuk ringui horai kafung da Naga village guards de attack chatharakre report amagi matung ina suspension of operation su agreement khuyak pinaduna leiriba Kuki militants na chatharkebe attack da Naga village volunteer manga apan nangki tangkul nagalong working committee na thogdok adubu akan mamong condemn tawkibaga loinana nongmanini ki mamangda Central Security Force na combing operation chathaki haiba thawang adu singna ningai oi hairi handaki asina ahanba thogdok natte haina palladuna cherol asina hai Nagasingda namna khundaba mafamda combing operation chathakraba matungda Kuki khulai paiba singna attack chatharki bagi thogdok mamangda su kayarak laikre April kunifanda Lungtar Hills amadi sinakaitel Security Forces na combing operation chathakraba matungda numit aduki numidang wairamda Kuki militants na attack chatharaki April 13 dagi May ani fawa Security Forces na ringui songfel amasum mulam village da operation chathakraba matung Kuki militants na National Highway 102 gi Yaulen village manakta micham miyam da afaba makhal gi nongmai sijinaduna attack chatharaki ngasi fawa Central Security Forces na Nagasingda mafamda atamdana operation chatharaga Kuki militants gi mathakta matik chaba thorang amata lokhatpagi khudam amata phangba ngamdri amaromda khanui thot khongi media and information cell na thadarpa cherol amana hai ngasi ayuk angan bada terrorist na ringui village da attack chatharkraba matungda Kuki CSO working committee ukhul na NSN GPRN da maral thangjil paga loinana combing operation chathana ba demand tawrakpa laiki India government na ngarang khakta New Delhi da Kuki militant su group singa wari sanabata ngairingai da Kuki narco terrorist singa National Highway 202 thingjilakhi ayuki pung 13 kuntra tabada Kuki militant singna Sepu Yaulen village dagi nongmai round kayamrong kapsil laktuna Imphal ukrul lambi amasung New Haven amadi TM ka somda lairiba miyamda khudong chadaba kayamaram mayok nahanki Kuki gi mihut singna New Delhi da wari sanaringi gi cherekta makhogi kulai paiba fighter singna micham miyamda nongmai kapsinduna ka hena thawong chatharaki khuyek pinakraba su peace agreement oina lofam thokte narco terrorist sing kankhatuna thamnabagi matangda center na lokhalakpa aronba thorangni micham miyamda Kuki militants singna attack chatharaklaba matungda Kuki ge CSO singna victim oina uhannaba thorang lokhalakliba si yaningde Kuki refugees sing Manipur gi yelhumi natte hairi